Thumbnail de iriba si uraga bhap tabiram lagani video se kari matangi no haibato. Haujiki matamda karigumba wathok lanthok amaka thoklabadi net bad tawsinki. Adu arbadi ban tawba matamda internet karamna use tawbagi way leibra masi su khangjinba yai. Ngasigi matamda karigumba mafam amada khatna sunaba wathok lanthok thoklabadi government gi maikaidagi situation ado control tawnaba sandoktuna achauba wa oibadagi kanbagi damak internet ban tawsilli. Masi yamna awaba tangkak amani maramdi internet natana leiba ngamdaba internet na thabak suba sentum tanba kanglup kidi awaba tangkakni aduga mobile internet shutdown at any mafamda anytime oibe yai hojikti digital india gi juktani salibase even case yaudana bazar tawba yaba tangkak oirakle aduna asigum situation lakpada internet fangbagi possibility leirakloi aduna tawhogada sajen khara lei khudam moina matam purmakte isagi case kara thambatai UPI da depend tawduna leiroi internet leiba matamdasu cash ti always khara tangai fadana thamgodabani aduga kariguma journey tawba taragadi UPI plus ATM card khakto da depend tawraga chatloi maramdi aina chatori mafamduda kari oiruni khangdi kariguma internet ka shutdown oikrabadi UPI service su ban tawsinki aduna LR oiduna chatpat ani subo wafam amana isagi oiba che chang iCard documents sing scan tawraga aigi laptop natraga smartphone da save tawraga puba darkar oi internet natraga su access tawba yanaba loinana physical card su yaugadabani kharana asum khalli internet leirangani internet ka tawra lore adu tawroidabani internet lei khanduna Google Drive amadi photo khaktada depend taw yati isagi phone da tongan folder ama semlaga pugadabani anytime internet yaudrabasu access tawba yanaba ahum subo phomana Google Map ase offline gi version ato download tawduna thamba amasangi aigi location adugi natraga aina leiba state raj adugi offline Google Map yaubo tangai fade masina internet leitaba matamda natraga tanjada yamna kana pigani call natraga SMS ki damak always mathau tagadaba balance ado thamgadabani unlimited call amadi SMS ki combo pack tanatana additional pack ama recharge tawduna thamba tangai fade loinana case su yaugadabani masigi maram 4G natraga 5G service ban oikrabasu 2G use toba yanaba chathokpada additional data pack recharge tawduna puba darkar oi mobi song natraga masana yengningba ado offline da download tawduna thamhogdabani mafam amada internet ban oikrabasu time pass wadanaba 2G khakta leiringai tanjada memory card puraga aikoi isai nomai video film amama hanba salami asumna chathokpa matamda su ready da chatpatai Spotify Netflix ama khakta da depend tawrabati net leitaba matamda kaisu yengningai leiroi time pass wani mobile khak yengbatai aduna asigumba sisu important oiba thabakni yumda landline connection tawduna thamba tangai fade yarabdi masi tawgadabni maramdi mobile khakta depend oiradi anytime net ban oikiba tanjada sijinnaba yaroi adubu broadband di ban tawdi VPN use tawba aduna VPN gi afaba app ama sijinnagadabani trusted VPN internet shutdown oi matamda VPN na connection tawbi ai adubu complete wafamduda net down tawkrabati VPN asu thabak yaroi paid VPN asu thabak yaroi complete internet ban tawba tanjada atop internet use tawki way amata laite so thanks for watching mayam kamdawri bage